ngasi nungdarang phongkhiba tongan tongan masi phongsingdagi maruoiba pausing khongkacharaga mayamda share tawjagi ahanbada miyoi sani ga 13 positive oire mangana laikhidre ngasi pung kun ga mari gi oiba manipur gi covid-19 update ta satliba pung kun ga mari asida manipur da miyoi sani ga 13 nauno covid-19 positive oire miyoi mangana laikhidre hairi Health Department ki Additional Director su oiriba department asigi wangangloi Dr. Khoirom Sasikumar mangang na thadorokpa serol amana hai ngasi nauna positive oikiba miyoi sani ga 13 asi tharaga state asida covid-19 ga apunba confirm case lising kun ga mathoi ga sani ga 13 sukre haujik phawbada laisat asidagi phakiba migi masing lising kun ga mathoi ga satruk ga kunthra ga taruk sukre ngasi laikhidaba miyoi manga adudi Imphal West gi ahum amadi kaksing digi miyoi anini laikhidabasing asi tharaga state asida covid-19 na sian kiba migi masing punna sani ga 19 sukre hainasu pauksi esina makhatana phungdorakli Atopa Paumanamu MLA Lokesorna Haraurauda ngasidagi toti ising thaba hokre khunjasing ayuk nungthul numidang laitana toti kunjul bu hek laithokluraba ising taraklagani MLA kumja inglisingani ga tara humdoidagi khundrakpang kendragi yumthong khuding toti ising phangananaba paikhalakpa thawra ngasidagi MLA Lokesorna kendra sigi manung chanba Haraurauda piba hokre ising piba hobasiga mari lainana MLA na paumising da haiki ngasidagi piba horiba toti ising asi hanadi laikai amada toti amakak tahalaga yum mari mangagi imungsingna krik krik inana ngairgi ising launaramani madudi matam kuina ising tadabana awaba kya mayoknaramani adubo hauzik kendra asigi miyam ayuk nungthul numidang khaktana mi amana toti kunjul we hek laithokluraba ising taragani masi kendra asigi miyam pungkunga mari toti ising phangnanaba pandamda paikhalakpa thawrangni Mana makhatana hai kendra sida tariba khulsing ayamba haujik toti gi sing thakpa phanglabasu wana thakli lemhauriba kendra ki khulsing su athuba matamda mathang mathang pungkun ga mari chupna toti ising pinaba honari haujik masigi thapak punamak losilakle maramaduna athuba matamda kendra asigi miyam toti ising marang kaina thaktuna masa mau phaba kendra sigi mi amamam ohenba ngamlagani haiki amaromda kendra sigi tuan mafam singda laidiba labuk singdagi Pauk singkhalakpa forsen tractor singna lambi mathakta gari gi sakada yorakpa laikhom lainang kaya tahobadagi lambi surok singda napsinduna lairibasi nungju pantha yoroklabadi nanduna gari kaya accident thokpa yabagi phibamda laire maramaduna mari lainaba DC na miyeng sangbinabasu mangna appeal tawki haina pauksi sina makhatana phungdorakli atopa pawamana mu wakat mifam Migi yumda sanglaga nupi angang khaktana phuramba kandem tawi gunda sabami serak piu tha sigi 13 da Charangpat mamang laikai da leiba yambem sanahal gi yumda hairo kabo laikai ward number 5 ki ward member abuzam sudam na lusingba khutpu kharana sanglaklaga nupi angang khaktana phuramba thawdok kandem tawboga loinana gunda sabami serak piu haina ngasi Charangpat ki ima ibel sina wakat mi phamphangre Wakat mifam aduda saruk yakibasingna phungdorakpada numit adugi ayuk pung 3 rom tabada sudam hairiba miyuesina luchingba khutpu asina covid ki SOP thugairaga college ta angang sing khana chainabagi thawdo amaga mari lainana nupi angang khaktana phurambani migi mayumda laktuna logi mayokta gunda saba miyu esi serak piyu miyamgi mihut oina thagalaba ward member sudamna lo phajana khangniba mahak masa phawba sigumba hingsa gi thawdok thokan basi yamna lebak masa tadaba thawongni thawdok thokliba numit sigi ayuk pung 13 taba matamna police ta wari sananaba matam leplabani aduga marakta sanglak phu sairambagi thawong asi kandem tawi haiki hingsa tholiba miyoi sing serak pibigi muhuta victim oiriba sok tuna laidiba imungi miyoi singda FIR case panbagi maram laite kariguma palamba tarabadi miyamna lemna tokloi hairaduna masida logi asengba kanglon tawdana politics ki khus joksinduna lobu aranba lambida lamjing bigano mara leba miyoi serak piyu victim da onsinba yaroi asumba wayel tawbina basu appeal tawki thawdo asigi waroi sil puraknaba nakal anigi marakta nungainadaba lehaudana ba wari sananabagi dama maira paibina thong launa hangduna lairi hainasu makhatana phungdoki haina pausisna makhatana phungdorakli atopa pawamana social media da thadorakliba UPF ki warot laibak thibani United People Forum UPF koba organization amana Naga Territorial Council sagwatli haiduna social media da viral oiraklibasi yamnamak laibak thibani UPF hairiba organization asi karigumba leiba taragadi athuba matamna miyamda sengdorakadabani amadi jeribamda leiriba Bengali Hindu Bengali Muslimna Naga Territorial Council da
support taude tungdasu tawroi akhoi manipur da leibani akhoi manipur gi apun bagi saktam matam punamakta ngakani haina all jariba Muslim Socio Economics and Cultural Development Organization gi acting general secretary Abdul Rob Laskar na phongdokre wafam asing asi jaribam gi Kasimpur Bazar da AJM SECDO all jariba Minority People Organization all jariba Muslim Welfare Society amadi AJBSO hairiba lupsing asina sinduna kaukiba pau gi mifam amada phongdorakibani haina supoksisna makatarakli Makasa tarakpo na topa pao mana Maitai Pangal Jati gi manungdagi Y Antas Khan bu sarkar na thau sinaduna Minister Ohelo AITI Maitai Pangal Jati gi manungdagi Y Antas Khan bu sarkar sina thau sinaduna Minister Ohelo haina All India Tanzim E Insapna phongdorakli All India Tanzim E Insap Manipur State Council gi Publicity Secretary MD Hasabudin na thadorokpa sirol amana hai sai ahum makhai helaba Ngasigi Manipur gi lenga asida mapung oiba jati singi mihut suna minister council da yauriba BJP na lusingba N Biren gi lenga asi sungsinaba oirabasu ahawbada ziri degi karakpa MLA mu Asabudin bu BJP na litawba lenga ta sagonaba phancingnabagi drama Imphal airport ta unakrabani lenga asi mahakna sagotpana sakar asi mai pakna semba ngamkrabasu Yelhomi oiba oidabagi isuna maram oiraga Council of Minister da yahon kide Sakar sida Manipur khundariba minority Maitai Pangal Jati singna makhoi gi mihut yahon ninglabasu upai lekhide Manipur miyam gidamak jati sina apunba saktam sagatuna ikai khumnabu utunan lenga asibu sagotli haina su phungdurakli Y Antas Khan bu lenga asigi thausinaduna Minister ohen bahaibasi CM gi wafambu izat tawiba lilong miyam khaki natana Manipur leiriba Maitai Pangal gi yamna maruoiba thamoi gi apambani haina CM gi puning singsilakli Diwali amadi ningol sakauba kumaina lakpada yaifa paujal pibago loina nungsi chanana leminabagi apel taujari kumai asina lakpada ningol oibisingi mingsat wanglasanu amadi Manipur yaifarasanu haina thonirakli haina pausisna makhatari Shilakponi sport ki oiba paung tang myam hapsaramge Neymar sokpadagi Brazil squad tagi tholakre Brazil gi striker Neymar ma ki groin injury ningthina phagatpa ngamdabana maram oiduna Brazil 2022 World Cup qualifier squad tagi tholakle hairi ma ki anabasi handak Paris Saint-Germain club gidamak champion league yaurubada solakibani 2022 FIFA World Cup qualifier gidamak Montevideo da Uruguay ga Sanagadoriba match asida saruk yananaba haiduna mahakpu Brazil 2022 World Cup qualifier squad na Brazil da kaukibani adubu ma ki asokpa adu mapung phana phagatpa ngamdribana Neymar Uruguay ga lakliba lebakpokpa numita sanagadoriba match asi yawba ngamloidori haina Brazil's national team Dr. Rodrigo Lasmarna phongdorakli haina su pauksisna makatana phongdorakli tugi mam ngasi goina de matanga sailu sinjragi